Naga foothills area the indefinite ban makhatana chathakigani FNCC. Naga tabong mafamsingda Kuki militantsingna phaba khulai paiduna chathok chasin tawhallaga misamda aki akhang fiba khulakta lefangadabani amasung illegal oiba German tiger gi maming thonduna Lambi semba yare haina foothills Naga coordinating committee FNCC gi convener NZ Akiyuna Fongdokre ngarang nungtin press club ta pangthokpa paw gi mifam amada wafam asi fongdokladuna mahakna makhatana hai Naga gi lamda Naga singya yaba yawguna illegal oiba moongda German road tiger road haina ming thonjinduna lambi semba yaroi Naga gi foothills ancestral land da sugi kadarsing thamba yaroi amasung Naga gi lamsingda poppy pambi thaba yaroi haiki Hauzik poppy pambi singna thariba asi yanthakadabani hajuna Naga taba foothills singda Kuki militant singna phaba makhlgi khrai pairaga zathokasin tawguna micham daki akhang pibagi thabak khudakta lepkadabani Manipur da kumjali sing 1982 da West year weraga athuba matamda NRC chana haldu mitop sing khandokuna takthokadabani haiba wafam sing asida yumpam weraga Manipur lengangna February kunda Joint Tribe Council amasung FNCC ga MOU ama khuyek pinaki agreement asida yanakiba wafam sing asi fawada lengangna thabakta onthuraktre maramasna Naga gi lamda tamna poppy pambi thaduna leire haike Kuki militant singna afaba makhlgi khulai faiduna misam singda aki akhang pire illegal oiba moongda construction kya satharakle maramasina lengang yanakhiba thabakta onthoktriba fawba tha asigi kunga humdoidagi foothills Naga area da satharakiba indefinite bangi khongjang makhatana chathakigani haire May humda miyam gi mifam pangthoklagani kokomi miyam ga chauba khongset amaga loinana wahang taret hangkhibagi matangda Manipur gi home minister na taha na pirakhiba paukhum adu matik sawa paukhum oina lode haina kokomi gi convener YK direna fongdokre ngarang lamfeda leiba kokomi gi office ta pangthokpa paugi mifam amada mahak na haiki lengak ki oiba chapchawa firep ama athuba matamda miyam da khangan gadabani lengak na pirakliba paukhum adu da miyam gi pukningda kari fawbge haibagi matangda khana nainanaba May 3 da miyam gi mifam ama pangthoklagani mifam adu da lengak na pirakliba paukhum ga mari leinana miyam gi kari firep lawgadage haibadusu kopna khanagani wari sanabagi matangda lengak na kokomi da sebau pirakhibagi matangda miyam gi mifam masina khana nainaraga wari sanaba natragana sanadabagi warep lawgani haina fongdokki kangloki irang tholakpada chahi ahum mapung pharakpaga mari leinana May 3 da pangthokadoriba miyam gi mifam masida akhang ahei kya Sarugagani said asigi tongan ba district kaya da su mifam pangthokna ba sem sare hairi CM da pointera yawba memorandum pisin kre tronglawbi gi mihada masung state asida hauzik thokliba hingsa gi thokdok sing asiga mari leinana langdai khangsu nahad na pointera yawba memorandum ama chief minister yomnam khemchan da pisin kre malomdagina maitram phawbada leiba tongan ba club amasung mera paibi sing na pullaga semba langdai sangsu naha gi convener Koisnam Bhima Devina Khuyek Piraga chief minister da pisin kiba memorandum madu da yawriba maroiba warol singdi Tronglawbigi thaudok amasung masiga manaba atei thaudok singda chenariba militant sing unlawful activist prevention act ki makhada faraga matik saba cherak phangangadabani terrorist sing na itatatana attack chatharakpa mafam singda matik saba security gi section tawrang lakhotkadabani reserve forest protected forest wildlife sanctuary amadi wetland singda ayaba yawgna lam khopsiliba sing takthokadabani satellite mapping survey tawduna mafam kaya da paksana thariba poppy pambi sing makhan takhan bagol loinana poppy thabada chenariba sing fagadabani satellite data da yumpham weraga komja lising amaga chamapan yankai mathoi gi matung tarakpada masing hengalakpa illegal balancing yam khangna lauthokadabani chapsaba cut off year da yumpham weraga Manipur da National Register of Citizen update togodabani komja lising ani kulumdoi gi May 3 dagi tholakkiba kanglup ki rangasi mapal lebaki khudjaraga terrorist singna misam yam gi mayok ta chatharakpa thong ni haina mayek seng lauthokadabani tronglawbi mihat ki matang da judicial inquiry tawraga akanba akaknaba matamgi manungda senariba miyoi sing faraga cherak phangangadabani mayum makai thadolaga lanjenariba miyoi pumnamak akaknaba matamgi manungda masa-masagi hanjin hangadabani haibana singba yauri Ringui Naga village da Kuki militant sing na nongmai kapsilakpada Naga village guard mari Sokle
Ukrul District ke Lingui Naga Village tangarang ayu pung taraga minit kuntra taba matamda suspension operation suda leiba Kuki militant sing na phaba makhlgi nongmai sijinaduna attack chatharakpada Kulasigi village guard mari Sokle hairi Ringui village protection committee na thadurakpa cherol lamada Ringui Naga village jurisdiction manungda laidiba ringu Ronglaiga paringda ngak senbagi thabak tauriba Naga village guard singi mathakta ngarang ayu pung taraga minit kuntra taba matamda suda leiba Kuki militant sing na aphaba makhlgi nongmai sijinaduna attack torakpada volunteer mari Sokle makhoi mari ge manungda ani amagi fibam luna soki hairi Housing Maki oinadi Soklaba Singi Maming Kangba Ngamdre, Kuki militant Singi Thawong Adubu, Ringul Village Protection Committee na kanba moong da condemn Tauraduna, Kuki militant Sing Asina Mafam Masida, attack Katarakpa Asi, Asigi Asina Ahan Banate, Kuki militant Singi Tamtiba Thawong Asina Mafam Asigi Nupi Angang Amadi, Ahaloidaba Sing Datata Mi Paiba Madiaki, Akang Piduna Lakli, militant Sing na Kapsilakpa Nongmaina, Misa Miam da Sokadra Havagi Bana, Yum Tadokuna Lanzina Rehaina Sufungdurakli. Asigumba Kuki terrorist sing na leptuna chatharakli ba thawong asina Kuki amasung Naga committee ani ge marakta yengthina bagi sang wangna hena wangkhal hanbaga loinana ing signa leiba pamjaba Naga community singi miyoi singi punsida saungra singna bagi thawong chatharakli haiba wafam thambaga loinana mari leinaba authority na ringri area asmasung masigi akoibada leiriba miyamgi punsi ngak senbaga loinana ing tappa punsi mahingda hingba ngamnaba thabak lakhatkadabani ringri village community na matam sopa aikhoigi lam aikhoigi miyam amade hakki matam pumbada khongfam setna lepkani hairi suda leiba Kuki militant sing na attack chethaduna Naga village volunteer mari tamthina sokan kiba thawong adubu Central Command Nagaga village guard ki maikede yakan momong da condemn torakle amadi Naga miyam gi pai puna thambiramba lamkhai amadi aikhoigi miyam ngak sen bhaibasi Invisit Central Command gi amatangai raba thaudang ni haina supungdurakli nakalamalomda Kuki Civil Society Organization CSO Working Committee na numit kharani gi mamangda Mulan Kuki Village ta attack chatharakraba matung anirak suba oina ngarang Kuki Village amada attack chatharakhre haina claim torakli German gi lamkoiba ama linna chiktuna sikre Egypta imung manung singa loinana koiba satkiba German masa ama linna jikpadagi sikre haina German police na phongdurakre masagi chahi 53 suraba German masa aduna Egypta leiba Surgata hotel da lingi kumai yenglingai da laibak thiba thodok adu thokibani kharo oiramgani thajaba lin aniduna kumai yengliba singi marakta yansin ki haina su German police na phongdorakhi lin amana khangawdana lamkoiba adugi khongrang manungda sangsinduna makhongda sikhibani haina su warol amada phongdorakhi kudong thiba nanglaba miyoy adu hospital da pukhatringai gi mangoinana husi anbagi khudam changdam sing phangke amasung tungda mahak lekidabani haidi Indonesia da train ani thengaina bada passenger taramanga sikre marfuni pana sokre Indonesia gi konung zakta manakta asenba train ani thengjinna bada sikhiba mi gi masing taramanga yaukre amasung atopa marfuni pana mana sopan nangkre haina lebak adugi infrastructure minister August Harimuti Yudoyo nona phongdokre train thengaina khiba da tek akai marakta thokphom khangdana leirakhiba passenger sing adu emergency team sing na mapung fana kanba ngamkre haina su ministry asna makha na phongdokre computer train amaga lamsang thoguna lakpa train amaga thengsinaduna passenger taramanga sikhiba adu taktagi taramanga sikhiba adu jaktagi hegwangmada leiba vesaki dani Indonesia gi Search and Rescue Agency gi makok oiriba Muhammad Safina hai leba lekhidaba sing adu ayambana nupi singi train thengsinaba du da sok apan yawba masung sokhawdaba singi thangdokpa gi thabak mapung phana loisile haina su ministry asna phongdokre leiba adugi transport minister duty Puwa Gandhina thamlakpa warol aduda taxi amana Vekasi Timur station manakta Lambi lanthoknabagi damak khangawdana khamlakhibada laibak thiba thodok adu thokibani hari lamsang lakpa train aduna thomki matamda computer train adudi station ge platform da lei haina su report aduna phongdokre taxi operator Green SM Indonesia na Instagram da phongdor aduna hai taxi adu farm adugi oibaga loinana makhata ba thijinbagi damak mari leinaba singna thakre hairi BJP na state khudingmakta mathang UCC chana hanaba thorang tawgadori BJP na lengakpa Madhya Pradesh ta uniform civil code UCC chana hanabagi matangda awang bathaki committee ama semduna yangsin hanba hokre Department of Law and Legislative
Affairsna lokhalakliba thorang asigi makhada chanabi manadaba tongan-tonganba furup kayana khundariba state aduda matau karamna UCC chana hangadagi haibadugi matangda akhanaba thorang lokhakadauri. Committee adu Supreme Court ki Judge Soiramba Justice Ranjana Prasad Desai na chairman oiri. Makhlgi agenda da BJP na sahi kyagi mamangdagi UCC chana hanabagi wafam phongdoktuna lakrabani. BJP gi lusingbo singna lebak asigi mafam pumnamakta mathang manau naina UCC chana hanaba thorang lokhatkani haina mangjaunana lauthoki. Karigumba Assam amadi West Bengal gi mikhalda BJP na mai pakpa thoklabadi hyriba state ani asida UCC chana hangani haina su lauthoki. Union Home Minister Amit Shah na lusinglaga matam kyagi mamangdagi lebak sinba thungna UCC chana hanabagi campaign chathaduna laki. BJP na Lengakpa Uttarakhand amadi Gujarat ki oina legislation pass tawraga UCC chana hankrabani. Print amadi electronic media da pau phonggadaba amadi phongloidabagi matangda Manipur lengangna advisory thokre. Lengangna ban tawkraba unlawful oiba natraga unrecognized organization singna thadorakpa press release statement amata phongba yaroidauri. Print amadi electronic media loinana social media platform singda report tawba yaba amadi yaroidabagi matangda Manipur lengaki home department ki maikaidagi advisory ama thokre. Manipur lenganga thokiba advisory aduna Manipurda leigiba media house editor journalist amadi publisher khudingmangna Press Council of India PCI na piba norms of journalist conducts ngakna ba wafam thambaga loinana media house khudingmakna one strike natraga unauthorized oiba natraga unrecognized organization amana kihan khanganbaga mari leinaba thadorakpa pau ama phongdringaida amadi laukthokdringaida yamna section na verify tawgadabani. Official natraga thazaba yaba source tagi fangba chapchaba verification yaudaba asigumba makhlgi I pau phongloidabani haina lauthurakadabani. Source tagi chapchana verification yaudna asigumba makhlgi I pau phongloidabani amadi lauthokloidabani. Ben tawkraba unlawful oiba natraga unrecognized organization singna thadorakpa press release statement natraga communication amata phongba lauthokpa maong amata yaroi. Karigumba miyamgi interest ta phongba natraga lauthokpa oirabasu full content happagi mahut legitimize oiba maong da hapkadabani haina lauthokadabani. Miyamda kari aki akhang oigadaba amadi communal marakta irang thokpa yaba maong da pau phongba samthon hapsinduna headline 10 minute chingba amata tawroidabani. Sensitive oiba isuga mari leinaba pauga oina yamna balance oina amadi community amana mapugning nagadaba maongda pau phongdana basu khangale. Loinana miyam marakta mipai thabai ba pokadaba pausing verified tawda bhapna saraga iduna phongloidabani. Threat tawba dispersion tawgadaba pausing asumba sengba sapsana khangdana phongloidabani. Irang thokhanba yaba unlawful oiba thabaksing tawrakpa yaba natraga anti-social element ki interview natraga state amata phongloidabani. Media house khudingmangna accuracy, fairness amasung responsibility yauna ethical journalism ge principle ngangna thabak tawgadabani. Media bu senkhai thungkhai amadi aki khang pibana chingbagi pau sandokna platform oheloidabani. Housing Manipurda wariba law and order ge fibam asida media na public order ngak senanaba responsible oiba stakeholder amagi thodang laukuna hena irang thogan bayaba I pau sing phongloidabani amadi community gi marakta nungsisanaba purak kadaba ingtappa lamdam ama purakpa yaba maongda I pausing phongbinabasu advisory asina khangale. Electronic digital amasung social media platform singgi oina tonganba advisory ama home department na thoktuna IT Rule 2021 apiriba guideline ngangna I pau sandokna bakhangale. Loinana ban tawkraba unlawful oiba amadi unauthorized oiba organization singna one threat amadi dispersing activity ga mari leinaba thadorakpa wafam sing lauthokloidabani sandokloidabani. Community gi marakta irang thokpa yaba pau phongdokpa ga loinana integrity sovereignty amadi public order bu ikai khumnana ba thabak tawroidabani.